Hello friends, ngasisu mayamgidmakta ano video amakak pudun lakchari masi khangdaba singi oinadi yamna kanagadra khaliko aibu takpi tambir po oza sing amadi lai laisu kayadagi phanglakpa knowledge khra haijaba tar mayam sum share tawjabane aina haibda soikhiba lankhiba yaw taragasu apangma nasani nanawni khalaga ngapi gene habi wafum se thamjage ngasigi kantela sire khoigi yum mama saba sida magi ground level natraga magi lairi bahingol adugi khoigi leveling haijaba tare masigi matangda mayamna sembiro haibdune bako aina masela mayamna sangdabida video se semjbne haijaba tare leveling gi matang se aina sum thengnajakpa experience haijaba tare sum thabak sum sujarakpagi experience haijaba tare more than 15 haijaba tare yum se traung aina sum sujan nomjarakpagi experience khara da haijaba tare ground leveling se akogi yum amaga haijaba tare yum means yumbu amaga magi apam da haibam sule makoisu dum akogi Apngba kaya marum tanaraga semi mi sari mi aphanungai oijage chakotpo oijage ne yum sajari bane bako wakhal nungai ba wakhal apabu wakhal adagi paisa paiba maming laiba ma oinabgi damakta nungai phaba punchi ma lainabgi damakta sada nongta afaba poknabgi damakta sajari bani aduna makoisu akhang hai mayam tanaraga sari bane ba sari badu da aikone sum thengnajarak ba haijaba tare yumbu duna haidini asi swai se slow khara lehelu as mamang thangbasina khara tonghalu amanungna tonghalu habina ching mamang magi apam badu dum phongtok pirei haide dare ko adu akhoisu thabak ta suru robanina akhoisu hang akhoi ge sumin kamin rakpa mayam sudum yaubirangmani adu video si yengbirakadi like amam tang tobiramo ene sum mayam sum khanganing ba haijaba tare kadai bok chumin agi knowledge khara do sum thengnarakpa experience dune bako theory ga practical ga kadai bok ta masi changdaba yadage haibdune ba theory ngakta da sum nainaru ga practical da yaudabida masina atopa wakhalolam da chakhiba haitare ko sigumba khara su leiba uba haitare ina aduna aidi theory se astrology have a subject si yamna kuidri haida haijaba tare masigi lan sida khongdarak padi aduga practical the class from class 8 tag haitare yam angang oina akogi family condition maram oraga yam thawengang suba se yam angang oina tawjare aduna yum se sum makan yum sarak pai tara akogi community khakina tabida tongan ba community myang su yum sarai ko haiba tongan ba community yum sing asi su khenai haijaba tare magi religious ki makhapon haitare ko mai dharma gi makhapon adum magi semning ba saning ba tongan ba ai thambam khopam haijaba ta kitchen gi bor su any warung gi bor ga su any thambam khopam su dum mai community gi oina then lamlam gi oina mafam gi matungina adum Apngba chana daba haibam su tongan la leigre aduga theory haiba sidi theory ni kari no haibam tamda theory sidi kamai to genda iramiba poto singai chatta yade haiba ama leibadi nate irambadudi sima phai sima phate adune be irami aduga practical oina torpa matam dadi lamlam gi su makha pole aigi lamda chana daba poto mi amada chalu haiba yaroiba lam amagi chana bidu aigi area sida aigi khulle ka sida chalu haibadi yabadi nate yum sababu oraga su thabak thoram karma gi ubораga su khenaba ngakta ne bako magi chana bi mai pamjaba mafam dugi oina adumak tongana lei haijaba tare aduga haiba yum sabagi lanchida pusalaga haijaba tare akoi na sudum hangi sima thak akoi mangon thangba saita kanagumba kharana kitang lehelu kitang wanglap to holu manung dana kitang lanchang na kulhalu kana haiba sudum yawi den kanagumba kharana manung na khara wanglap lehensi masida ta phut amani wangan baidi nate flooring gi wari jiboba tiles tharpa matam da sungai ra khone sum tharpa matam da yumbu dugi aning ba pamba dune ba khone pangthok jari di tawjari di maduda yumbu se modern 2030 gi mathakta thengnarakpa yumbu makan gi knowledge myam da su adum hanjan jare akoi gi knowledge ta haijaba tare aduga practical ga loina na theory sum nainarapa matam da theory gi land da sum panjaro gana ai ga tamina jarak pa haijaba tare akoi gi ojaguru laiokhiba oiba su yaure ko astrology gi land sida aiga humin kaminarakpa tamminarakpa haijaba tare ai gi ithak tongba akoi ipa thokpa sing yam yauri kaka da yamba mayam yauri ko ado oja sing na swai yam junior oina astrology gi lam sida laisi kari gino kaina khangning ba Apngba haiba sidi khangning ba Apngba sidi Apngba ni dana ko adum madugi damakta lakone mukhoina su yamna akoi gi appreciate tawba haitare matam duda maduda maming oina paludraga su maduda taminarakpa akoi gi ahal sing haijaba tar oja sing adum kaujage agi ithak thongba kaka sing yamba sing mayam mado video sibu yengbiram tar like masa mam tang di nambiramo matamdu taminarakpa kaka makna matamdu da khoina sum class to yawba matamsta haibiram ba wa makhak lei ayonda masigi subject asidi koigi yong yubi konba haibdu mak thoknare haiba makhak lei ma masamak se adogmetic manipur mayam sakhanglaba misak amani haijage mamingoina paludraga so kaka sina ai video sibu yengbiram tar la amtang di tobiramo nungsi biduna ado mana haiba athadu adugdik leiger haijaba tare
hawai di khangba yongduna di yubidi khokpadi ngamjadaba ko maduna takpadi phanayamna lairik ja haire phanayamna magi drugi myam pai hai targa su masigi subjects di tongan da top top karigumba ma khak yauri ba oja guru yaudragadi masi hekta aina laik myam tamme ai bengali myam khange ai sanskrit myam khange ai hindi myam khange ai english myam khange har ga chu ta bai pai bada gyan ta bangam da khra su lei aduna masidi yamna luwa hajaba tare tambasu loiba khamba naiba nate mai atei to subject sing sega khara dedum khena hana thamjage atamba dan khongdaru ba kangbu ne dum khangam gani ko da khoi su dum hoji study se machel ma khaktane tamlak pa khara duna chai ahum mari gi diploma course macha duna khitang duna hekta yaba su nate hojik su dum akhang hai myam tane masidi loiba khamba naiba natabani na ado wari se am sangloroi ge ai adum khangning ba haining ba khoi khara machet khara se myam da share yam toning ba khangning ba haijaba tare knowledge ji share tawgadam aina khangim machet asina mayam sum machelam khara sina mayam sum khangning ba then mayam su akhang ba khara da dum social media gi through da haijaba tare dum mayam akhang khang da dum tana se mayam su khang ba khara do adum phongdok piro share to biro social media through da afaba chakhot pa khuna ma ongtadi semsi haiba ase ai waklon dal lai ba haijaba tare ko masina ne adu video se am sanglaroi ge asum wakoi sui hairaga su dum haibe su dum yongnar kani ko aduna aina ngasi kantel asidi khoigi ground level natraga floor level se Anem Awang haijaba tare masigi matang da Lairik khrba oja sing na takpiramba makhun mangna iramba khoigi wahi sing amadi Lairik sing dagi khara combine tawraga haijaba tare mayam sum min nakong oinba sum semjaba video ne aina hariba sing sina chumi aina hariba sina tawda yade habdi najade masidi sum knowledge oinba mayam da min nakong oinba sum tawjaba ne hariba aina hariba sing sida loina ba fulfill tu ojaba aduga yumdu dadi improvement ide electric du karigino hangposum yaw pasu yai ko masi karigino hamatanda ai gi pokpa numit thajaba tare ai gi laibakta isam samna laibakte ta palaje ko laibak sida khogi man apamba poto phangu tamamdragadi phanayamna yumpham moiraga su phanayamna every vastu shastra gi maramda chumna leiba chap chana leiba perfect oina ideal place ta loi leiba taraga su magi punsida haijaba tare koi nungayu tamamdraba natraga mana pami ba poto phangu tamamdraga de mak phangoi ba ko aduna masa gi su yam daka lei aiba khaiba su maru oi aduna lekai amada aphawam haiba se loi pula phawdi yaba nate dana aphawa amani khaki wari ne ba nadra magi pokpa numitto madugi aphaba pungpham haijab dare maduna bu chumna mafam chana poklabadi kanana su karine su thingmanga moe nadra aduna pokpa se masi yamna maru oi pokpa khaki su natana mai mama pai sri habam su leiko madugi su dum yaudabdi yadabdi nate according to Vastu Shastra haijaba tare masina chapchana aphaba nga ta ideal place nga ta sem sare khalase adu oi betaraga su pungli ba mi dana parcel aduna magi pungli ba matam mafam matam aduna pungpham duna aphataba oi taraga de ma according to magi kundali haijaba tare mai kuthi duda natraga magi kuthi khaki natabida magi oiba bat chart da asoiba leram taraga di Vastu Shastra da phanayamna phai hargasu madu maundadi akoigi afabadu phangbangam da haijaba tare masum leitaba nate masini aduna hoji ground level ngi matang sida makha sathana jeba ground level se ta is thangba side is direction se kitang khara wang laba haijaba tare wang laba yumpham dugi oiragasu natraga hingon dugi oiragasu masi wangba taragadi angang singda akaiba lakpa effect khara honor du da phangi hai is direction sina kitang high oiba taraba masina magi effect on the honor sida leidu se sama sugi oiba mai pakpa masama sugi oiba mahi chaba du oiyena thambirame aduga south direction masida kitang high level oiba taragadi mungdu da leiba mipung khuri mak haijaba taraga yambana afaba masamo phaba anai yawgandaba oigalena thambirame adu north direction sida kitang high oiba taragadi chada nokdaji kitang masida akaiba leiba thambirame aduga northeast direction sida kitang high oiba taragadi problem kaya hai tare koigi chokthrak naba semilonda haijaba tare amadi imung manung do leiba khudimok sida semilonda akaiba lakpa problem kaya face torpa northeast direction se kitang high oiba taragadi masimai thambirame adu southeast direction sida koigi high level oiraba adu tadi koigi man chang haijaba tare masim base kitang mayeng tai southwest direction masida wangba taragana koigi sen thumse marang kaina changba oigalle haina thambirami adu northwest direction sida masida khara high oiba taragadi koigi lanthum koigi punside marik mahau thok punchi ma oi haina thambirame aduga central point haijaba tare mayai pungba haijaba tar hingon borga su yum borga su ngasai panjari bengai se hingon natraga yumda apply dum tobiba ka su kaide bako masida na central point kitang kano tawragana punggap tawragana haijaba tare koigi machin chatpa oigalli haina
thambira ko gi ngasagi tuna high level gi wari ni ko low level gi matang dana low khitang oiba hade nemba mafam anemba mafam se karam karam mai kai da nema karam karam area da nema gana kari effect lai bage haibado madu mo haijarake is direction se low oiragana masa mau lanthum ko punchi nung chang oigalle haina takpirame west direction se low level oiragana ko lanthum mayang taba aduga wakhan je dumak adum khoigi kare tare waba wakhan waba oiba mungdo de leiba yamna haijaba tar masum oigalle north direction se low level oiragana yamna nungai phaba marik mahok thok punsi ma oi hai south direction da low oiragana lanthum mangba haksang ada angang nubi masa masu da problem lak ba haijaba tare masum ba khar lei northeast direction da low oiragana nungai ba man chang lanthum da nungai punchi ma phangba masum oi hai southeast direction da low oiragana khoi yam khoi mai hok lang pukumba thokan ba haijaba tare aduga mini yengchen magumba sumba tawgal hai southwest direction se low level oiragana khoi gi hakchang amadi lanthum da khara sokwa hadi sokpa mari oiba oigalle southwest se northwest dana ai khoi gi kare tare yum da lening da haijaba tare khoi gi ato topa mafam da ta chaning ba northwest direction se khara nemtaragana habini ko sigumba oigalle hai aduga center point na low oiragana health problem gumba oiganba haijaba tare ka taw da daw yagandaba sigumba oiba oi haina khoi halaman sing amadi Lairik laisu singda ibirami hairiba mayam sing sina hekta chumi lali masigi natabida masima hekta tawde ya de habadi leite by force nate bako tawadabu khoi oja sing na takpiramba amadi khoi Lairik sing de ibiramba khara duni mayam da sum share tawbase aduna aigi experience da hana sudum haigare ko aigi experience da tabak sum surak pagi knowledge mayam amsu Lairik khaki natabida khoi society sigi haijaba tare khoi yumbu gi ba knowledge mayam amsu khoina phangakhi ba matam da tabak ingang sui ngai da haijaba tare mamang je khara wangalu ade mamang je khara nemalu mai mod adum phongtore adu mayam da sungaire mayam sigi pulap punjal lagani karam bana hena phabage habdo adu madab ju khanbiyo aduga aina sudum hana haigare ko Vastu Shastra na khoi tauba khoi masi mafam phai hairiba mafam haijaba tare phababu oraga su phatababu oraga su phai hairaga sema saba loi tawrase ba Vastu Shastra do obe loi tawrase ba adu itaraga su mi adugi mapun sida mi adugi marai baktu da afabo oyu tamamdraga de kashu phangba ngamoi masijima aduna ne ngasagi magi kundali je mai kundali duga yam mari lainarse phanayamna mane kundali duda farano tamamadragu means madaw yaranu mai thabu phanganu ma paisa pairanu ma ana ekta leiro tamabadabu yumpham duna phanayamna akogi Vastu Shastra gi maramda obe fadana tawtaraga ju marai bakta ma phangba ngamoi sini adu aina nainajarak pa oja singna pirbirak pa mahi then Lairik laisu mayam de phangpa knowledge khara sina mayam de nakong oinba tawjabane aina haibasi ngakta tawni haiba leite adu adom madong so akhangba knowledge so adom share tobiro afaba khuna ama seminasi haiba wafam je thamjage ko ado madung da so adom kana gada ba koi gi mayam so amna khangning gada ba haijaba tare adom video semna tawjarake masigidi matang se losinjari